Takelambam Ramananda Maitei Havna Masi Nungsizarba Irandam Sigi Piper Imaibil Singh Irisa Singh the Kerigumbo Wapumatang Singh Dukchage Hokiba Marski Tang Kuntaru Numajing Numichida Sagang Baptist Church na organized over outreach program Madaibu Wangang Binunaba invite Toraki Namit today Kom Christian Nichin Singda Ishogi Apabu Paus and Doki Aina Makoida Ishogi Apawa Paus and Dopumatamda Makoina practice Tauramba Chatnabi Amakaki Maramda A Makoibu Nganki Jaiki Haidabu Chatnabi Asi Ekoi Maidei Chilenau Shingi Chatnabi Kasuyam the Mana Boyrami Aina Makoibu Chaiba Ngamba Chatnabi du Palaga Chaiba Ngamba Duda Iram the Masigi Bible Imaibel Maroina Mitei Praja Singna Yamna Waroba Nuaitaba Aina Dharma Bushitaba Nat Bushitabugumna Kanki Masigi the Muteshu Yam Nuaizade Tudog and Dogna Ikogi MP Shui Biriba Inning Toe Shanaja Banashu Magi Tamoy Shona Nuaitaba Pongdorpudu A Tenazere Madu Bukanda Yam Nuaizade The Sangnamak A Izatibu Nungsise Nat Punungsise Usitoi the Bakarishu Lazade, community Amatabu, Jati Amatabu, Dharma, Amatabu Singnaba Karishu Lazade, no matter the Ain and Nangudu, the Sangnama Zati Bunung Shita with the Ginganki Basunate, Madu Shoi Kibani, Shoi Kibadugidama, a Prajamiamda, Irisa Singda, to do Hendogna, Inning Toshana Zawada, Map to view Haina, Mediagi Tonga, Map Nisiri.